up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Good afternoon, ELITETV ki test of cartoon ki mahau ming ta virus amatara mokchri. Maro ngasi infala ponga pause singi cartoon sing the cartoonist na kari haning liba kari fonong liba kari wakal kalan nu have du myam da sanonga thamjage ahan bide lokhat sage sanga express ki onthok pani da harista. Onthok pani da hariba cartoon sidi yengbiyo sinsi yamna phajaba khoi at bhan tholai ba pi ga doini khoi gi poloi bagi sin ne lerise. Polo belo shelak pagi asti ga dog ga logro matungi sen ne da amasina pair ga otlaga ma mai thagi bisa koi thi bagi sen ne da hanjin hare asti su ngasai ne logre kaino nang na otna thi du bo na hangbani ada amasina khume legi da no pa du bujau ku jani ta bujau du sana gi maya ani hapani sana manghan ba pamudra phangadi maduna fana koina thakna ni na ngasai gi jise khoi manipur gi chanabi malae hana masingaling re torom de hajika yam kana tokole khoi gi legidreba singi masasi poloi badhai tare masaje tumdri bokta thengba se nongalam dai da polo su yawi tanzamen jadugi mi letra kana nongalaga to su yawi duna lotion bagi mi si yaung na bo honna bada khoi gi yumbu singsin hai tare me ap se demand torok gi to de ada minam khoi gi thakpi chabi sima yam kana tokole masi mafam khudi maktini tore posi me yam ne khangdara wafam ni masiam nungai taba pot am sunne da Masai loinare mayam se asti lobana toroga khoi yum pak ni khangde aduga kanone ni khangde toroga laiba ki asti lobo se dum chanaba mai channa bidugi matungina adai loi gre du mana ola ko ti thiu duneba ala kaino asti lobo su loi gre nang na pon watana thi du bona ada masina kumak bone ta bujau du sana ge maya ani hapni sana manghan ba pamudra phangadi aduna phada kuira thangna ni na mai sana do phangadi sana gi yani na madu phangadi maduna kai thu oga Pala koina thakna yani haibaki wafam duni yamna nokchu nokningba duga chanabi ama laisi su masi su koi kamai tongna semdokadage masi zum chana halagadra haibasi wafam ma lai ana yam kutna khanaba tangai phade adagi madu mushin ragasu lotion basi yawbi no mi leraktraba ana last dia koi chi pai leraktra la koi gi electric ga toroga adum poloi bagi mo laktoribra sum thai na di koi lekai gi Mandop kari gra khunba deva karma thok pasi khoi lekai leiraba paya khangde thangjo khangde wa khangde jinga khangde punaraga khalaga torambani hosti hoi ten house tonga tomba leigre ato to jaga sino lekai gi sak ja jana banatraga karma thodi lekai leisabi mau sing toruga kon pheng mai khangde chamni khangde tongna jidi kon pheng na ba tonga no timum su leire ana sum mangchalakpa mayam chine matam da de khoi Stin glass tana taga taxi dani ising ji yendare mije de chocolate patungina ji plastic bottle mayama package drinking water mayama thole maduna yelaga tawba mayama aduna hoigi mai wonsi kamai la ka de ge dana su mayama la e aduna ngasai gi sana maya do sana na hapni na sen pai bani na phangadi mai de ki sutum boy sana do da leram gani hai dana madugi thi bagi senni yam phajaba wa to le ba katuni thamjage mathang de lerisna khoi sana leba ki Loiredana haibudani. Loiredana is the Kugi press ki jaga amane the editor pam me the power hapu lakuni advertisement kari advertisement have the khangani the man hire editors na. Nupi manki bagi ban togni to the happen nungarita tada na pow hapalakpani. Man nupi mangi bagi tiba hangdava. Yuki ban tauranena. Hajikanoni yamna mimicry and no haitariam ridicule torakpani koi ban blocket torok passing awa me amsele kanda koi. Taunara adra koi hui mangi bagi ban adagi hingol gi khana bagi ban kaina almais nupi mangi bani ada amasina editors na haibuduni nupi mangi bagi ban tawni dudi happen nungai roda ta dana ada man amasina kadi gi yaroi democracy chatpa pham ne na ana sumba toning ba tawba ji manipur gi si
ꯂꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯣꯗꯤ ꯂꯩꯔꯒ ꯑꯣꯔꯗꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯪꯅꯕ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯅꯤ ꯍꯥꯏꯁꯤ ꯃꯥ ꯇꯧꯔꯛꯄ ꯑꯩꯁꯨ ꯕꯟꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯑꯗꯩ ꯑꯃ ꯍꯦꯛꯇ toan hantaki ban kauribasi wafam nate ban blockage na mangjabadu pibani ana mana pirsi aduna mai hundu pi mangre ana ban kaugesi ni paw hapiusini ada edit na yada bane ada kari yaroi democracy chala fam ne democracy ne freedom of speech freedom of expression lai adana mayam se dum pagdau tonora pagi film la haibasi gi wafam dusu question amsu thamba manungda art piba thummaga puba adumba cartoon ni haidana I thamjege Patang the Lation of Koi Pona Pumgi, Balohe Haiduni. Balohe is the lazy, Quiggy, Chingi, the Gamada, Matsasina, Pekat Harubugi, Senne, Adeda, Mada, Mamaduna Hangmane. Exam do Nungai Bra and Hangba, Ami, Handakti, Ching the exam tabasi, Yam Nungai, Pel Suai or the Ruina. I did Ching the Decanamli in Kimindabala Taba, Dumaquina Kaliduni, Boat Sungaire, Karisumungaire, Koi. Ching the Loma, Tam the Loma, Habrana, Haiduni, Ching Tam Kagan, the higher to Lady Boat situations in Adam Makogi, Ching Laba Hagan, the Kanga Gasu, Adena to Man Haibani. Exam the Nungai Bra, Hangana, Ami, Handakti, Ching the exam tab, see Yam Nungai, Peel a Suai or the ruin, and a D, Ching the Kradum Com Tokba, Swai the Didum Chinchanba, Ching the Nakara Com Tokba, Aduki Mamiduni, Tarabra, Haidana, Yamunabako Hazakti, Ching Man, the Chatpa Udramina, Dramina. Madugi report Madi Fangde Adubu, Nan Metripikagi, Hobun Meta, Koi Chatra Mayru, Moselaga Taramba, Nitan Tokibo from the Labani. Sorry, Aduna, singing from Simadi Fangdana. Yam Nungai Habani, sing Simana Pau Pangamani, critics of cartoonishina. On the Chinga Tavia Nungai, Mamma's Sway and Pale or Ray Hadana. Adugi Pau Kumni, Massage and Pirakpa, Tungai regulation Nungai. But on the Lation of Quay and Paugi, as Loire Habituni, as Loire Mama's in the Hibani. Carino da Mana Hijarinda, a Taba Haiduena, the Mama's neighbor. Masika Pekat Haraga, Masima Taba Haidu Hadish Wuna, Nakpudo, Ma Pekat Harure Haiduena, and the Haidu, the Kaino Haidu, the Nakpudune, Tuna Toriam to Haidu Easy to Jano Kamadugadi, Mana Haidu Habidi, Oider Habini Man, Haidi Mark Color Haidu Hadi, say Pekat Harure Haidu, Haidi Oideroi, Coloroi. And the Tormu put to the Pazana Torom Dre, Manatoriba Mag interview, Kupi to the Mana, satisfied with the Badunani. Haidu e Hybidi, Oideru Hybidi Mana, I think Said Mamad and Nagpa, specific at Haru, the conductor is Haido with the Kanone, Manipur Sibu mind of Jana, Kutaka Picator, Kutaka Haidu Yashina, Mazadu the Hang Mizanida, and the Mazaz of the Kumapuni. Haidu e Hybidi, Oideru Hybidi Imana, Pazaba, Sisu, Opomni. On Hazik Tabaki Mamalsia, Zikana Kokolezi, Mukoro, Kandakana, Gramina, came to Tawuyara Roy as the election to patient talk Rabina Kodakta Yadamak, Koro Kodakana, Karim Taba, Hapa, Kotpa, Karikra, Amat, the Yararoy, Boenamak Ting Gravani, on a Shishi, Nam the Maru Eba, Pony, Sivan to Leba. But on the Lashna Koi, Ciel Express key, Naire have done it. Naire has it as an opus in the money. Sorry, Zikan City Quay, Paisa say, case in the Pinatre, my accounts is that direct company. I don't say, Bill Tobalak Pony, a Tigada will be a carry, be a data. Palata Begini, Tech Yarabaga, Kapla doing Hava, other than say Tigada, don't have any. Opisar guy say, Lemzeninga, where about Posty, Sada, Amma, Anita. Tanari dubu ikai drone akogi 1% 2% ne du 1% 2% sawarjani crore taba thika oregadi crore tara taro du gi 2% holakpada dum yamraba poni lakh romdani tholakadoisi aduna hajisi account pisa leitena dum thalaga tawba nawaidi check ignaraga kariga tawune hajiti any lakh pasingche direct adum magi account da ka pine aduna subcontractor on suruba mayam siam waba direct contractor dugi account the changhan gi dana hajisi thikadar mayam su ware maruna PMJSY gero karigi mayam sing si khoi chingi thikadar singi namada moi ming suraga subcontractor su mayam ni aur ngasai gi lakpa bill dudi mayam no masa direct chat kramina sumna kadi lo buda phone to buda pai da bagi karigi mayam adagi sing de legiba poche mayam mai thado khiba mang khiba di mona sinnagiba changnu su ya daba hajisi yamna Nungaiba Masu Karumat of Talk Matam, the Haida, and the size to my Pua Kanda. But I late 3 o'clock
account koi gi fund laktri fund la kan pira ken nga sagi mai 1% 2% do long na bagi sinduni su han to leba cartuni hena thamjage mathang da leisina khoi aron thaudangi hawa do leirang do haibani adeda sida center dagi fund thadarak pani minister ni leisi adamai ni pisna hek to baga ni pc dum sana lupa keba mobile si dum pamjei mayamna sana lupa keba mowa pamjada ni pi du di dum top khra tang ba hai tare sana pam da ni pi ke ning da ni pi di leiroi adeda center dagi fund khra lak ko da sana sabiu hai jani ada mantri jina kumak pudoni center na thadar glise hek ubuda sana sabiu ta hai resibona magi ekta khoi haungnabi tawba khoi mantri manol gi nupi myam se dorokpa oiro ke dorokpa oiro pm da palising nifu yankhai adai musi leiba tongan ton ba khoi gi collection myam leiba phaw designer myam gi leina dori ni do saida am phaja myam se mantri gi nupi hai dana sana chi acho ba na ga tat ngai yan ga do kang bu sudum jori ni do ado myam se dana dum na tatsar ge sana do da sabiu hai myam su lei ni do ado mong do ni aduna center dagi panel lakudu da sana sabiu hai jani ado mantri duna kari no center na thadar bise he ubuda sana sabiu ta hai risibona asa gi mantri duna hai bagi senduni aduna sisu yam phajaba sisu cartooni hedana ai thamjage mathang da lerisina khoi Manipur news gi dasani he heduni dasani is the mai kuti yeng balak pani mai ni pisna haji bot naksela pagi panji kadi kara unaba khona ba chinkhandarani bot matam zu lepkre ana tang trampan ga kuntarup kani ana bot khongana ni haji ngsi tang trati ni tha ma hai tuni tha am tang ai bot chi ada kuti yeng balak pani da panji sina hai bani nang no pa si yaba mi yam na lei aduna bot second ta ni na bot the second ta ba ji kaim kana de kadra bani aduna adu si kana nang no pa se mi yam lei ado bot ti second ta ni na bot the second ta ba ji kaim kana ponte aduna te to pa lamjin se mani kang de tai kang de price khara do ju phangi ado bot the second ta ra ga di adum budu fine phang bagi mong ni aduni le po se aduna nga sagi khagi panji te yeng bala ko nang si am di phai adu gu mai second ta ba le do medium le do adu phom ni madang de leisna ko people's chronicle gi ni people's chronicle gi sunday spoiler na sunday spoiler sida man high saw ro mai manung da tung da nakan na mayam se lange adu ma sida yam la founder oin haujarak pa jani party du khangdre mon se palam dram ni na da I still warn you aina se on the warning to risini even though he is more popular than us man akhoi dagi haina popular oijaraga su we are indeed the founder members of this party and can't let them get away with it hajik se dum tawni mayam popular ba habji congress ki issue dum thoi duni lairiba khoi gi ticket ki matang da party ki members oi da ba pan me khanjale na manung da crack chana ba ton ba social media da x da kare da thagat na dana adagi center da laungdari po ni adai patu da ne dum sagi party de haujarak pa party gi fsna torakana ticket pram dai piram dai de hek sumaina thok pusi am nungai ta ba hai ta party manung da adu gi potu ni adu lisina I still warn you even though he is more popular than us akhoi de gi mani popular oraga so we are indeed the founder members of this party party is gi hodung nam rok da koi kan honar lakhi bani and can't let him get away with adul mani hekta mo na tarai to we are in hojik ticket ki issues ni of course Congress ki na most probable oiba adum final ni haina lobu ya bagi potu leigre ji BJP ki lauthok tri ate atop lauthok tri khoi CPI gi ahanba Soten Kumar lauthok re ate di official ni lauthok pa leitri yengsi ana sai da party manung gi creation kai torokpa vote jaru haiba campaign jaru haiba me ama kuina sigi party ki thabak tawjara ko me ama khudak te hekta langthom ba adu poni adu kani karu jo haiba ngam daba adun hajik si adum sarkar se ruling na pai rebaduni adune ruling BJP na pai rebani aduna ekta kamaina toba anyhow any means tawdun haidani haji modi na moi samri gi mathada kani amona sarkar pai ni aduna lakadur se hi manga asida prithvi gi adumba kai haibtare inakra khunba du mangjil thaba lebak mayam sigi manung da ohum su da ohen gene na ngarang si khoi national media channel gi conclave ta khoi gi Prime Minister na phungdok khibal leibani toan toba fil sing da mangjil tharaga chatkani haidana phungdok khime amal leibani yengsi aduna sigi phibum sine leise auna sigi dia dum ba Elite TV gi test of cartoon gi mahau matang solution jare meng ta video simbo amakana khuram jabulena
कायनानबे याथिनिजरी पिनेबिनेसी Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.